Jiribam district hausi weriba fibam namaram oiraga Jiribam town da thorak pangamdana leiriba Hmar Nupi Singna mahimarong amadi manama sing Yonba apanba pibidanaba apil tarakli wafomase irangna ka hena sokhalaba borobekra subdivision gi manung chanbada leiriba maitei khul sing haibadi lamtai khuno leikoibung Narayanpur amadi Harinagar gi yum singi phibam yengsilluba impact news ki paumi galoinana Fox Jimpal JDO amadi UYZL gi mihut yawba kangbu amada sotobekra markhal gi Nupi Singna phongdorakpani Impact News ki paumi yawba kangbu aduna sotobekra police outpost yorakpada Hmar Nupi kunlomna lambi thingduna leiram khibani kuntramapan subasam rifles nangak senduna puriba kangbu asina lambi thingbagi maram khangnanaba Hmar Nupi Sing adu unaba changsankhi matamaduda makhoi gi maikaidagi irang asina makhoi awaba nangle Kunja ayambana Jiribam town da ki home amadi manama sing yonduna imung pubani maramaduna town asida manama sing amadi haira sing yonna bagidama lakpada apanba pibigano Hairakli chaliba kangbu adunasu honaba yaba sing honaduna Jiribam da ingtha tapthanaba puraknaba honagani haina thajaba piramkhi